Security Force na Moreh da chathariba operation asida yumgi potchei huranba natraga Nupi angang Singda meeot-minei chathakhiba leite Maram chadana Security Force da Maral Siganu Haina IGAR South ki IG Rajan Sherawat na Kuki Women Union Tengnoupal amadi Moreh ki CSO luchingba Singda Laothakhre SDPO Ch Anandkumar hatpada chennaba meeoi phadri phaoba makha tanna operation chatakhigani haina khangankre Press na fangba pau amagi matung ina Mantri Pukhida leiba Assam Rifles ke Inspector General Rajan Sherawat ngasi ayuk pung nipan khare helakpa adwaida Indian Army gi helicopter amada Moreh town da thungkhe Rajan Sherawat na Moreh da hek thungbaga mafam madugi security arrangement ke fibam yengsinkhe madugi makha tarak poina ngasi nungthal Assam Rifles ke inspection bangloda Rajan Sherawat Tengnoupal district ke DC amadi SP yauna Kuki Women Union ge leader singa unaduna wari sanakhe Mifam maduda IG Rajan Sherawat na hai housing Moreh town da combing operation chathariba asi state amadi central force ke combined team na pangthokpani state force khaktana tawba operation nate combined security force na chathariba operation asige mingda sana lupa hurale haiba wafam yauna nupi angang singda meeot-minei chathai haina kuki singna fongdok leba wafam ase yumfam yaudaba aranba wafam ne asigumba thawong amata ngasi phaoba security force na chatakhide combing operation manungda adugumba thodok amata thokibagi khudam changdam leite asumna security force da maram chadana maral sibagi thabak ase makha tana ngangdanaba akanwa wahaiga loinana Rajan Sherawat na khangankhe mahakna makha tana hai Assam Rifles ke camp singe mamangda famjinduna leiriba kuki nupi sing numidang phawgi manungda masa masagi mayumda hankinaba khangankhe ngasi numidang phawgi manungda mayumda handaba taragade district magistrate ki order matung ina thugairagani loinana SDPO Ch Anandkumar gi mihata chennaba pumnamak phadri phaoba combing operation lepa leitena chatakhigani haina so mahakna makha tana phongdokhe